ꯑꯩꯒꯤ ꯃꯤꯡ ꯑꯉꯣꯝ ꯗꯦꯖꯤ ꯆꯅꯨ ꯑꯩ ꯍꯧꯖꯤꯛ ꯗꯤ ꯑꯦꯝ ꯌꯨ ꯁꯨꯗ ꯀꯜꯆꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯖꯕꯅꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯁꯤꯜꯂꯤꯕ ꯍꯥꯏꯇꯥꯔꯦ ꯐꯥꯔꯁ ꯑꯦꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯅ ꯋꯥꯈꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯋꯥꯈꯟꯗ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯗꯤ ꯑꯦꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤ ꯖꯤ ꯍꯥꯡꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯒ ꯁꯤ ꯑꯥꯔ ꯑꯣꯏꯅ ꯐꯝ ꯄꯨꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯄꯨꯟꯅ ꯍꯧꯔꯀꯥꯟꯗ ꯁꯤꯒꯤ ꯐꯥꯔꯁ ꯑꯦꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯖꯤ ꯄꯤꯗ ꯇꯧꯕꯅ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯃꯔꯝꯗꯤ ꯐꯥꯔꯁ ꯑꯦꯗꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯥꯟꯅꯕ ꯍꯥꯏꯕꯗꯤ ꯍꯩꯇꯕ ꯌꯥꯗꯕ ꯌꯨꯝꯗ ꯑꯣꯏꯔꯁꯨ ꯈꯨꯗꯛꯇ ꯁꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯔꯥꯡ ꯑꯗꯨꯝ ꯕꯔꯅꯤꯡ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯃꯁꯤꯒ ꯆꯥꯟꯅꯒꯅꯤ ꯈꯜꯂꯀꯥꯟꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤ ꯄꯤꯁꯤꯒꯤ ꯍꯣꯝ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯩꯆ ꯑꯣ ꯗꯤ ꯑꯃꯗꯤ ꯖꯤ ꯄꯤꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯒ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯑꯩꯅ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯥꯎ ꯐꯥꯎꯖꯔꯀꯥꯟꯗ ꯐꯪꯁꯟꯁꯦ ꯁꯤꯟꯖꯈꯤꯕꯅꯤ. Representative of Department of Mathematics to deliver the welcome address, Dinesh Kumar. Namit asida Department of Home Science DMU amadi Red Cross Society Manipurna khutsan naduna sinjari kumna bada batik charabi mingoina hangacara bada oza dam election bilibi oza ko ikai kumna bocha bagalena tara kari kumna batandra thauram masigina GPSC famna bocha bagalena tara musari amadi pedok hidokna lauchari amadi Ashigi Nomagi First Aid Training Program Asibu Saruk Yabigani Haiduna Toman Bafam Yadaki and Piratuna Mari Matang Asida Aitaram Free World Injury Targeted.